खुरुमजरी ISTV की पावमियंग ताबिरिबा मयाम पुनम मफु तरामना ओक्सरी हौजिक अहानबदा ngasiगी मरुइबा पावसिंग पिजरी निमित इनि चथगदबा इंडिया म्यांमार लेबाक अनि की बिजनेस समिट मंदिरदा हौख्रे पार्लियामेंट्री सेक्रेटरी त्रानी थोइगी मथक्ट एक्शन लौखननबा कोर्ट की मतेंग लौरगनी हाइना MP सिलसिगी प्रेसिडेंट एन हौकिबना हाइख्रे नेशनल फूड सिक्योरिटी की ट्रांसपोर्टर अमदी फेयर प्राइस ऑफ एजेंसी की पिफम चोपा मार्जिन मनी सेंटर की पिरकले हाइना कंज्यूमर अफेयर मिनिस्टर कराम श्यामना फोंदोखरे हाउसिंग पावर संदोंना पिजरी Consulate General of India Mandalay amasung Economics Diplomacy Division Ministry of External Affairs amadi Mizima Foundation sinna nimit nini sathagadaba India Myanmar lebak anigi Business Summit ngasidagi Myanmar ge Mandalay da leiba floating hotel da hokrai haudopagi tharamda Mandalay region ge Chief Minister Dr. Zhao Mint Mount Mandalay region ge Planning and Finance Minister U Mayat Consul General of India Mandalay ge Nandan Singh Bhairosa Youth Affairs and Sports Minister Letpao Haukip, MLA Y. Susendra, MLA Susindro, MLA P. Brozen, Siza Hospital Managing Director Dr. Palin, Medical Superintendent Dr. Zugindro, Aegis Policy Committee ki Convener R.K. Sibasandra Amadi, Atri Business Tabamiyu Kana Saruk Yaki. Mifamasida Business Toriba Kudimakna, Mandalay Region Amasung, Saigang Region da Karamba, Business Towning Habidugi Saba Proposal Pukatnaki. Nungtulge sesanda Mandalay amasung Saigang Regional Government na kari mateng pangba yabaga hybrid putoki mifamasigi hayeng nini sanba numita Saigang Region ke Chief Minister Dr. Z. Main Naingna Moni Water Sarup Yadana Pangchokani ngasigi mifamna khana kibus singi recommendation amasung lebak anigi apunba business delegation team na Chief Minister Dalangkat kani Saminasigi matang the Aegis Policy Committee ki Convener R.K. Sibachandana Business Delegation Team Animakna, Myanmar Councillor Amasu India ke Prime Minister Unaba, Northeast India Land Route Fagathanba, Trade Center Mandalay da Thambagaluina, Myanmar ke Consulate Office Impala Thamduna, Visa Pinanabagi Office, More Amadi, Tamuda Thambagaluina, India ke Rupi Amasu Myanmar ki Kayat, Exchange Officially Ohenanaba, Wafam Thamki. इंडिया की पोर्ट मैम चाइना की प्रोडक्ट मैम चाइना साब मैम लाप यातारगदी मुंबई ने सिंह कोलकाता और चेन्नई ने सिंह प्रोडक्ट मैम से लाप यादी वाई नॉट इन आवर मणिपुर बॉर्डर ऑल्सो अखोई नॉर्मल वीजा संग हेक याद्रीखोदी लेपीब डिसीजन दी कांगरूप अनीमक के साइड लेपीब डिसीजन से वीजा ऑन अराइवल होइद्रीखोई पीपल टू पीपल कनेक्टिविटी पीपल टू पीपल कॉन्टेक्ट सिगी पोर्ट लेट्रीखोदी अखोई business I see to we are a decision. Smith Loro Matunda delegation Singaduna, India, Myanmar site, local what if Singado, Mandalay Chief Minister, Joe Min Mo, Unaduna, Takshan K. Chief Minister, Maigadi, Atumatunda, Infal Mandalay, Air Connectivity, Lahangani, Visa on arrival from Navana Mahana, Loga, the Tanglorkani, Amadi. Tourism among health sector singda leba ani gi hena phaba mari leina na bagi damak pangba ya matheng pangani haiba thajaba pirakhiba sina ngasi la iba business meet pangthoiba sigi yamna chauna mai papani hena loba yai aduga loina na media sing marakta hena toina unhanduna leba ani gi marakta hena chetpa mari leina hangani haibi thajaba su chief minister na thamaki hojimaki oina Mandalay gi Royal Flash CM Secretary gi ISTV News ki damak pawdam jaiba Richard Ranger State Singh Parliamentary Secretary Singh Hapagi Ekasi unconstitutional ni haina Supreme Court na haibidigi paliba sarkar sigi Parliamentary Secretary Trani Thoigi mathakta action lokanaba Manipur gi Governor Dr. Nazma Heptula da kayarak hanna wakat krabusunga si fawa action amata lokhatabagi Asumba Fanganaba Court ki mateng lauragani haina MP Silsige Wangang Loiti and Hokim Nangasi Congress Bhavan na Pangtuba Pamu Singa Unabada Fondokre Mahana Makata na Hakibadali Singin Tratarek July Kuninga Tarukta Supreme Court ke ruling amagi matung ina State Singh Parliamentary Secretary Singh Hapagi Ekasi unconstitutional ni haibidigi Delhi gi Oinadi Authority Oiriba Presidena Parliamentary Secretary Singh disqualified Tokre Manipur gi Oinasu disqualified Taunanaba State Asigi Authority Oiriba Manipur gi Governor Dr. Nazma Heptula da Mamang Sahigi October Kungamangada Ayiba Serul Pidana Wakat Krabasunga Si Fabda Tabak Lokalak Tabadegi Court ki mateng Longana Bahona Bani Haiki 2017 July kun tarukta Supreme Court of India na State
tongan including Manipurna parliamentary secretary singi ex chamber mayam du unconstitution ni haina lauthokpa ruling pibadagidi ekoi Manipur Congress party su mikap thoga honorable governor of Manipur Najma Heptulada October tarik kunmangada ekoi representation p article 91 amasung 92 gi matungina governor of Manipur na final authority ni aduna disposed to be you means disqualified to be raw constitution yadu post hold to rubage rights and privilege labor sigi period hawda step lobby raktarbanina now after submission of the reminder we feel we are at liberty to go to court for seeking justice. National Food Security Eki Transporter Amadi Fair Price Shop Agency ngi pifam chokpa margin money gi damak center degi lupa crore kun ga manga lakh nifu humdoi pirakle haina Consumer Affairs Minister Karam Syamna phongdokrai All Secretariat Labor Mahaki Office the Pangtoba Pau Gimi from Amada Minister Makatana Manipur National Food Security Listing Nitra Taruki April Thadegi Sanaba Haukrabusu Center the Transporter Amadi Agency Singi Pipam Chopa Sel Pinian about Center Get Saktung Lobangam Dana Lerakuni Listing Nitra Taruki April the Listing Nitra Taretki September Fabugi Pinaba Sel Pirakle This is Senior Sang Lurak Labu Sing Pitopa Haure Haiki Akoi central share si huji phawda napsa hograbagi tungda koi amukta phangba ngamdri sarkar sina lokhat chaba step amoina honorable CM Biren gi makhada akoi concern minister in charge no hona jarga handaksi central share hoina 25 crore 43,000 se anda akoi sanction lawang ame duna transportation gi awaba aduga concern fair price of agenting gi loina pithopu ngamgani haibagi thajaba laijare Piga the Vipasing say, any Sidagi, the DSO sing Kutrang, the concerned DCing it through the agency on Baganda, any type of deduction, Masima Taudanava, and officials in the Kangali, Aduga agency Nasu, Yam the properly, I will be Chasi, Moyekuta, Yonana Bohonavada, putting Panganjaning Waduma, Lai. Paugimi from Aduda IOC Deputy General Manager S. Ibungoton, Consumer Affairs Director Ranjan Yimnam Susaru Yaki, Imphal West Thawal Amadi Kangpopu District Transporter Singi Pipam Chokpa, Senpam Gesiaksu Kusinaki, PCTC Kuyatong the Speaker Y Kemsan Gadida Thau Halubada, Yadri Haibigi Matang the Minister Karam Samna, Numit Adugi, Thau sample test Tobuda, Hausi Fabigi Oina Poyan Yawu Tengade, Makatana test Tonabagi Damak Digboigi. Testing laboratory the Thakre, Maduna Poyan Pibagi, report Peter Clubadi, oil Pamasigi Matekta Saba, Tabak Lokutini Haiki. Accuracy, result of Fangnana Bagidamakta, a way 3 tired level sample say, Lauraga, Dick Boy refinery lab, house music, a Tare, Aduna Husik Koi, Nasisi or Abamatunda, Saba, and the finding no. Husipoda, taste over the Dimagi, anything like it, the complaint and the Pangiba results. Adu Kayumba. Moina final winner to results na Maduda anything manipulation Toramba Columba adulteration Toramba Kotpagi Kudam Pangtargade Sakari Chaitagi till legally subsub action Logani Mamang Saigi ising Istauna Hanjin ising Tumjin Duna Awaba Takarba Kumbi Kendagi Mafam Sing Amukana Isaugi Awaba Mayok Nadanaba MLA Local Area Development Fund Gimakada Samjin Sajin Bagi Tawakana Satari Ngasi Kendra Sigi MLA S Birana Tabak Suriba Mafam Sing the Sukoina Satuna Yangsen Kray Tongzay Maril Harega Kangnaba Panjeng Tongdigi Sandang Kongi Manipur Turel Taba Kong Marilgi Tabak Ningtina Surambada MLA na Nungai Fundoki Lamdam Adom Gimioi Amana Mamangi Isaw Aduna Kendra Sigi Mayam the Awaba Hanjin PK Madu Amuk Hanna Toktanaba local MLA na Hona Birakpa Asi Nungai Fawi Haiki MLS Birana Mamangi Isaw Aduna Miyamgi Lantum Amadi Low Camerum Amangata Toan Kiva Adu Makata na Toktanaba Mahaki Local Area Development Fundagi Tabak Asi Suba Haubani Masigi Matakta Kendra Sigi Turel Mapalgi Lambi Sing Maruena Napet Isum Tavi Fabugi Lambisu Semba Horgani Haiki
Haukiba matam khari gi mamangda brown sugar kg ahumga gram sani phakibagi matangda ain gi oiba thabak sing mapung fana laukhatli haina naw ki SP su oiriba police department ki PRO W basuna pamu singa unaba amada phongdokre ngasi jail road ta leiba naw ki office ta pamu singa unaba aduda thawbal gi SP ke Megasandra su saruk yakhi SP basuna makhata na phongdokibada naw ki personal oiba kongmonandai bamlekai digi M Kishore Kumar kawa miyoi asidagi haukiba tang madida naw ki kabuna brown sugar kg amaga gram satret fagatpa ngamki fagalaba Kishore Kumar na phongdorapagi matung ina mahakna airport gi phakiba brown sugar kg ahumga gram sani asigi manungdagi none police station da taba ASI oiba lilong hauribi low manga digi Basirudin kawa miyoi amana kilo amaga gram songa puduna satkre haiba khangma ngamki Drug lalonbagi thodok asida senariba nab ki personal Kishore Kumar suspend tawduna judicial remand lauchaduna jail thajin khre amaramda kg ama makhai ge brown sugar puduna sakhiba ASI Basirudin fanaba ain gi oba thabak sing lokhatli haikhi Kishore Kumar maji police personally NAV gi mongondagi 1.7 kg brown sugar akhui mina fai mana brown sugar ji carrier ji gi far mai masada thanamba are maji khoi pick up tawre maji suspension tawraga judicial remand jail da leijari ar makha tar interrogation tawbada mana reveal tarukpada 1.5 kg brown sugar ji lauthuga ASI Basirudin mongonda sinagre hai adu huzik Basirudin je khoina phanaba kan legal process me am tawri Pamu sing unaba aduda saruk yakiba SP Thawbal ke Megasandra na phongdorapda ngarang pung ahum makhairom tabada district police Thawbal gi nupi personal sing yawba amadi naw ki personal sing amadi lilong area da based over drug ki mayoka sem ki organization alada amadi espogalwenina lilong haurebi chandra khongda thibu humbi thabak satabada Mr. Charabhanu Elias IBM koba nupi amasu angobo masugi heroin number 4 gram Manipuri pan dasbik ahum brown sugar ki heroin number 4 gram tarahumde dasbik ahum loinena WY tablet lising ama sani humdra ka manga amadi N10 tablet sani Manipur ka mapan su phagat pangamle phagalaba polam sing asi saurakna lupa lak ama romgi oigani haiki criminal sing si district wang malana state wang malana thabak tawi haibe khogi wakhallon se thamjaraga napki NAV gi SP sina magi jurisdiction se whole state ta leibanina Sigi whole state ki coordination se unit se punsil laga koi senior officer singi lusung makada koi masigi I paw lawraga akanba khongthang si haujabani aduga masi ngarangi lilongda koi gi phagat libasi joint team gi adugumba kainoni achievement ni haibesi ma thamjage public nasu press media mayam pumnamukna masidasu sajok PBO haibesi thamjage Maitai Mitai Asi tribe Orambagi Sab Sab Kudam Sangdam Lay General Category da Sangada ni Haibagi Marile Navasia Sang Amata Laite Haina Hanigi Health Services ki Director Dr. T.S. Suresh Nangasi Kasamtong Raisom Director Labor Mahaki Yum the Pangchupa Pamusing Unabada Fongdokre Mahana Makata na Haikibada Maitai ki Hozik Wariba Semitlon ge Piba Masi Yanglaga Selu Tribe Lista Salhan Batanga Ifade Ngasi Nauna Salhan ge Haibanate Hana Leramba Aduda Thambio Haibani Mercer agreement su hanigi lejaramba adu sohandana haiba pallabasu karamba odagi makhada maitai mitaibo karamba category salangada bano haiba khangandana general category da salankhibani haiki This ki batam degi sanadran lakpati binary rule policy do India government follow to buni ekoi mesen nusi dadana baba to policy amani adana mase ekoi thadok kadamni mase ekoi phai taroga samana baste ta samde khoi legedamni han lejaramba ka asai mogo pi mara ka cashless society do adu da khoi lejabani Hana indigenous tribe to ni Modu ko demand to Hana ano demand na Hana legitimate ko hanjan bi haiba Theater ge sangna ba miyoi ama oramba guru sanakya ibo tombige mingda theater festival ama lakdeba February 3 ge mapan fawa Chandrakirti auditorium hall da pangtholagani hairi hiramasiga mari lenena Treasures Art Association Manipur ge chairman Joy Maisnam na phongdokibada Chathagadoliba festival asigi haudapu nimita Treasures Art Association Delhi gi tamasa e nautun ki utkane nini suba nimitana Khori Faba Artist Association ge minai utkane humi suba nimitana akhoka gi items e meet utkane losenbagi nimita tamagi di Journey of Solo utkane haina phongdoki festival asi pangthopagi maru eba pandamdi Mapan ge theater group singa lamdam osigi theater group singa wakalon sing exchange tawna bagalwenana lamdam osigi theater ge sakna raba miyo singna thambiramba art form sing yokhana bagi pandam da pangthopani haiki Reliance Jio company na Tamilong district ki tongan ba pradhan
Sarpans Amadi, Siaman Singda Company Asigi Tower Yungani Haidana deposit town of a sale Kombagi, Tawong Satare, Masi District Asigi Oina Asigoma Company Asigi, Tower Kinbigi Wafam Late, Haina Company Asigi, Gawati Amasung Infalgi, Office Singdagi Kangmangamle, Maramasina Asigumbas Hasinaba Mio Singdagi, Laptok na Laina ba Amadi Mio Singasigi, Madamda, Pau Lerabadi, District Administration Tamelungda, Pau Pirak Naba, District Asigi, DC na Topa Serol Amana, Kangalakli. Howzi Paugi Marakatna attend Mabrek Ama. The Blossom School, well begun is well done. Moirangkom and Changangai campus affiliated to BOSEM. Admission for 2018 now open for classes baby to class 8. School topper in SSLC 2017, Transit Kumantem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Life school class 10 class smart class facility bench service boarding facility the life school extra coaching tuition Anuba sahi ke loina Imphal Finance ki sahi kun manga surukpa Silver Jubilee lakpasida mayamda loan ge oiba achauba offer ama pizari two-wheeler pabiba singi ahan balakpa customer sanbada 0% interest da loan pizari documents su yamdaba guarantor su yaudaba kaino phomdana khanjana leiri dibo nangoro hojimuk lahoruro aidi lauru re Break etung da makata ba pau amok pizari Sarva Shiksha Abhiyan ki makhada Konthauzam Kendra ki Manusana Tera Makhongda Nauna Sabha School Building ama Tourism Corporation ki Chairman Dr. Sapam Ranjanna Sangakre Tharam Aduda Education SK Director TS Kiran Kumar SSA ki ASPD T Fulen Mite ZUO Zone 1 ki EMS Suseta Kumuk Samsu Saruk Yaki Dr. S Ranjanna Government School Sing Hingat Hanaba Honabada Mahiru Singh Mama Mapa Oiba Singh Oza Singh Amadi Government ki Asawa Thaudang Lei Punna Hona Minaduna Mai Pakpa Government School Uhenanaba Hona Minasi Haiki Satraga Ojaga parents ka koi duga so angam level da government katana si konna hona ni haiba katana ya lekai da lei ba prasa pumna mama mapa oi ba koi kwai pumna mangna pula punjana raga koi team work amo ina punmina raga akoi school sing si saukhan ba satra jing lai tamninga ba ama hona mina ba ma darka tai Education SK Director TS Kiran Kumar na Government School Singda Mahiru Singh Mingsan bagi sang nomonomagi hengalakle School Singi award pa madi Oza Singh su na lehenana ba department na honari ba sida miyam na su mateng pangbiyo haiki Lingtuangan bi New Market ki set number 3/4 Haufi Samtu Yonpam set number 4 da Mari Lainaba Minister na Miyoi Kharagi Nauna Pampam Pinaba Honarak Levasi Market set asida Ladiba card holder Sing Yabang Amloi Hari Ngasi Manipur Press Club ta Pangtokyo Paugi Mifamda card holder Ais Binod Kumarina Hana Laijadiba card holder Sing Asidagi Hengat Pidanaba Haizak Rabasu set number 4 da Pampam Yerlakpada 24/24 Yekpada Miyoi Amagi Yauna Hena Yeknaba Mahut Minister TS Sam Kumana Fongdok Lamlibasi Yabang Amloi Sayet Naba Asi Lak Deba Jimja Kaisa Fabada IMC Amadi Mahut Department ka Warusanama Product Rabadi Sakol Senamitagi Market Set Asi Tingdilagani Haide Hongelapumatamda Mini Punipan Sidagi and Bearo and a high music Kakrabani municipality. Kakraba Matunga Mukuzi, no longer referring to Hongelapumatamda, Sitchikalaga, Misi Pamjalaga Lere, Mima Sadu Dilati, which is Harry Basing, Moimaruiba, Piggy Department Amadi, municipality IMCga. Waroshinama Purakoto Pamani, Saka Sawa, Manu Sida Purakta Batargadi, Sawol said, Lagi, Equini Fumarina, Attends Tingalagadi. Ziri Bamda Mitop Changlak Singh, Young Sinabagi Matanga, Pau Pauna Bawatpigi, Pibam, Ngasi, JC ILPS ki Mio Singh, local MLA, Tongan Civil Society Organization Singh Amadi, Lamdam Aduda Kundariba Tongan Community ki Leader Singh Yauna, Mifam Ama Pangchokre, Mifam Aduda JC ILPS Headquarters ki Convener Arjun Chalhaibana, Fongdo Kibada, Yellow Musingi Yanguna Mafamasida, Mitop Sankilak Singh, Young Sinaba Drive Asi Manipur Sarkar Gimakada Satabani, Maru and Yumtang Nadi Balebak, Menmadigi, Rohingya Kaya Sankilak Yabagi Akiba Laiva, Rena Yumtang Nabi State Asamda, NRC, Pangto Kibana Maram Waraga, Kongtang Asi Local Lapuni, Masida, Mipum Kudiba Namateng Pangbina Ba Amadi, Transparency Lena Verification Satabada Mateng Pangbiyo Haiki,
thoram aduda saruk yakiba lamdam adugi MLA Asop Udinna aina yadaba mitop kya yangsin bahaibusi tangai phadaba thabakni mitop miyan sa sing idam damasda sangsilakpa taragadi aikhoi gi sel thumgi phibam dasu asoba apanba ama orakadoribani mana makha taraduna mitop sing khangduknaba khonabada mahak masamak yauna drive chathagani haibagi thajaba pikhi JCILPS ki MD Khairudin sahana phangdokhibada sangsiliba drive asi Manipur miyamgi apunmagi interest sangsin bani maramasina tongan chongan community singnasu mateng pangbibaga luinana electoral roll da yariba yum pankhraba amadi laikhidraba sing khangdoktuna list gi lokthokpodesu mateng pangbiyo haiki ngasi pangthokiba mifam aduna amatu eba warep amasu lauki warep adudi mitop miyansa khandokpugi khongjang asida civil society organization NGO amadi tongan tongan ba community gi miyo singa saruk yaba luinana jiriba masi tangdu leitaba mafam ama uhenba hanasu warep nakhi Sangai kana bahona bada Manipur Police ke thaudang haibasida awareness workshop ama Moirang Police Station na pangthokre Wildlife Institute of India ga khusam naduna Forest Department sin na pangthokiba tharam aduda Deputy Chief Conservator of Forest Arun RS DSP P Shankar Moirang Police Station ke OC Anil Kumar Saruk Yaki Junior Conservator Officer S Ruhikanta Project Fellow A Santi Kumar amasung Deputy Conservator of Forest Arun RS na resource person oina wangangki Slopland Public School Khongjom gi February anida pangthok kaduriba Tataruk Saba Foundation de Gamari Lenana Mahi Tamang Ngamjatra Balai Bagi Pankai Makada Leba Mahiroi Sanirom Lemna School Asida Mahi Tamhanaba Firep Lauri Hairi Ngasi School Asida Pangthokpa Paugi Mifam Amada School Asigi Principal and Babulina Haukiba Sahi Taret Nipan Lomasida School Asiga Thangnana Ladiba Langtawal Kunobu Adopted Village Ama Oina Sakangduna Kulasigi Angang Kudimak Mahi Tamhanaba Honaduna Lakle Aduba Sahi Asidagi Khongjom Amadi Wangzing Circle gi Mahiroi Kharasu Hapsinduna Punna Mahiroi Saniga Ama Mahi Tamhanabagi Firep Laure Masigi Matakta Tripura Amasu Myanmar-dagi Mahiroi Talagu Humduisu Lemna boarding da Lehenabi Khudong Saba Piri Haiki Narcotic drug amadi psychotropic substances sing Manipur Tinganaba multidisciplinary leveled coordination committee ge chairman oina Manipur ge chief secretary Bukhankre vice chairman the additional chief secretary home member the DGP yauna miyoi tarak humdai Khankre special secretary home na convener oragani narcotic drug amadi psychotropic substances tinganaba enforcing agencies sing local leba thabak tharam sing monitor toguni drug maru fangna manganaba thabak lokatkani amadi mayai kabani sagi param sing thariba farm singi hinganabagi atopa lambi pinana bohonagani haire Manipur Master Athletic Association ya Housing election pangthoknaba honaribasi sumdaba thawungi haina Manipur Master Athletic Association gi Secretary RK Sorjina Pamusinga unaba amada phongdokre ngasi Manipur Press Club ta Pamusinga unabada mahana makhata na phongdokhibada High Court ki order matukina Cooperative Society gi register Ice Rupa Sandana thokliba order asi condemn tawi Housing election pangthoknaba same sariba musing asi association asiga karigumba mari amata leinade Masana Masabu Secretary in SARS ni Haizaba SIS Zayanta Kawamiyo Asi Association Namasak Kangmalate Register na election na Toliba order Asi Naun review Tobio election Pangtona Sem Sariba Manipur Master Athletic Association Asi Masagi register number Laitaba Association ni Masagi register number Lazariba Manipur Master Athletic Association na Masak Kangmalate Haiki Muni jolga ikarai de kaide langre soirage machi sanero singi praja singi interest ta machi amtang check tawdra mane machi review to ma yam tangai phate ha bisima koi Manipur Master Athletic Association mai ge de akoina masima khoi ngachi press ki sinau singi mafam na koi association mai ge de koina noruna hajeri hoi SCERT Manipur amadi MCERT New Delhi na punna sinduna regional consultation workshop ama ngasi SCERT gi multi-purpose hall da pangthokre post NAS interventions undertaken the report card and pedagogy international haibasida pangthokpa tharam aduda Education Minister TS Tadesam SCERT gi Manipur gi director Dr. N Bina Kumari Education SK director TS Kiran Kumar NCERT gi Professor Indira Badurina Maru Bamir Singh Saruk Yake Minister TS Radesam na Haikibada Mahima Singh Tamal Bamir Sinama Samasagi Natraga Apunmagi Environment Amasemduna Sarkaga Tabak Tibagi Mahuta Atopa Mibusu Tabak Pinanaba Masana Tabak Packet Pa Matautai Haiki. That perception has to be changed. So I request all the educators here that
Every state, every district will have a district or state specific problem. Even though all the problems are common, general, but specific problems will be there. So, you see, successful people, great personalities, they do the same thing in a different way. State level Manipuri Poni Solising Tragani Pangasi Irosemada Leva Central Agricultural University the Pangchokre Central Agricultural University ki College of Agriculture ki Department of Animal Sciences na Conservation of Manipuri Poni ki Sarukamu Oiran Satakiba Ahum Suba State level Manipuri Poni so Hodupagi Tharam Aduda Education Minister T.H. Radhasam University Asigi Vice Chancellor and Premjit Namaru Musing on Saruk Yaki Tharam Aduda Manipur Genetics Resource of India Kobolarik Amasu release Tauki Punna Poni Sagol Humfugamani Saruk Yadna Pangchokiba so Aduda Minister Radis Samna Manipur ge Poni Yokatnaba Honabada Sarkar ke Makidigi Mating Pigini Haiki Organizing Secretary K. Danavina Rising Taragani Twigi Census Reporter Manipuda Poni Sagol Asidising Ama Sa Manipan Kakta Ngai Haiba Kangbudigi Sagol Asibo Kanaba Pandam da so Asi Pangchopani Haiki. We objective the Manipur Poni population asi Huzik Yamna endanger weba alarming weba duguma population amada hujik leire official census ki matungina 1108 kumbale masigi leiriba situation sida akoi hujik world convention mayam su leigre koi biodiversity plantation animal oisinu masi akoi manghan be adi akoi gi lamda leiriba akoi gi area da leiriba posting se akoi manghan ba sumde haibagi adumba yeho amsu lai Home appliances putopoda maming ledaba Germany ge company IFB na putokpa potok sing panghanaba pandamda ghari da ngasi IFB point Manipur hangdokre tharam aduda IFB point Manipur ge proprietor Bijoy Kozam IFB branch manager to Ras amadi RK Ramesor na sing mami kana saruk yake Bijoy Kozam na haikibada quality level port sin nabagi nungai badu namdam asida panghanaba IFB point hangdokpani haike akhoi afaba akhoi quality level port ama sinabagi mahau adu akhoi Manipur gi miam da madu pihaning bagi madugi wakhalol da hariba akhoi gi product seina delivery puthokchabani akhoi Manipur leriba mi khuding mangna haiba product sinabiduna masigi nungaiba musung quality level port sinabagi madugi nungaiba du phangbiu haidani thamjage. Promoting non-violence Cyber Hiromasida Center for Peace Education Manipur Sinduna Exhibition Ama ISBT Galonaba Gallery Ngayu de Pangchokre Center Osigi Director L. Satona Manipur non-violence si promote Tongnaba Malem Gi Oina Tangdu Laitaba Pamzablu Singba Singi Wakalol Adu Matung Induna Manipur non-violence ki Kunai Ama Simganaba Pandamda Tharomosi Pangchopani Haike to promote non-violence. Koina Pamdi Koi Yaragadi Kumain Toroga Koi हिंसा दगी थोए है कोई समाज से नॉन वायलेंस तंबी से कोई हम पाम जाए गांधी स्मृति दर्शन समिति का तौरगा एक्शन रिसर्च तौरगा कोई चामा ओजा डाइट की ओजा का प्राइवेट स्कूल की ओजा सिंह कोई ना ट्रेनिंग चुपी खराबने Mitai Huya Lalong Sintam Sanglen Sazal Academy ke Sani Kungamari Suba Branch Office Ama Kongampata Hangdokre Universal Friendship Organization Sinna Pangtokiba Tharam Aduda Lamsang Kendigi MLA S Rajan Posamam Zilla Parisad Member Rajsam Bobby Posamam Gram Pansayat ke Pradhan N Mangi Kongampat Gram Pansayat ke Pradhan Y Muhindro Susaruk Yaki UFOG Laikidraba Member Singi Mafam Dalaisu Katuna Ikai Kumnabu Udki Kiamgai High School Mada Sagi Oza Ama Transfer Taunaba Order Tokliba Asi School Asibu Mutatnaba Honabani Haina Kiamgai Muslim Youth Development Association na Yaning Daba Fongdokli Madam Aduna Oza Asi Transfer Taudunaba Liangdana Thambinaba Madinaba Singi Poning Singsili Hauzik Amuka Hana Aten Break Ama Lominasi Ngasidi Suara Hajinge Ture Loi Ture Kari naman tuti Masi kari gawsa Sidi Yoshida ne Matsigi Yoshidi Tata Tisconi ne Dudi Sanagi Mohut Yang Sinbe Andre Hauzi Amukana Makatava Pau Pizari.
Imphal East Police na kani pambil sing mangan bagi satharak drive tengasi sanung kunjing singsang da tharamba ekar mangaromgi kani pambil sing mangan kre district asigi SP Kabiki pakta matung ina DSP car Roni lamlai gi SDPO and Besozit Narcotics Cell OC na lusingduna sagol mangi OC Commando BDF amasung napki apunma team amana drive asisa takibane ngasi mangan kiba kani pambil sing adu lak kun mangaromgi oigani hairi Emsuna Maram Kulen gi Kunja Singa Kusam Naduna Maram Kulen Catholic Sister Free Mega Medical Care Mama Pangchokre Care Maduda Gyne ENT Medicine Pediatric Amadi Dermatology ge Dr. Singh Nalai Magaluna Hida Langtok Singsu Lemnam Pangan Ki Maram Kulen gi Awat Rapa Singi Matang da Kunja Singa Lunina Punna Pamina Duna Kana Neva Amasu Pangchoki Emsugi President Manji Sarang Temna Aikui Kudimak Amana Amagi Awat Apasi Matiang Pangnaduna Matam Puna Makta Lamdam Asigi Damak Punna Lemina Bamatok Tai Haiki. The Vakanagi Punchiro Mamia Masam Pamatok Tai Maramana Skumba Miam Singasi Amatu in a Tong Manana Tinjang Kajangana Lerakanda Chokot Manipuri Nation Nama Amagamaga Corporation Pinarakanda He in a favor Mangum the Junction Badugum Badavakana Sanga Pandam the free medical care was I'm sure Batok from say President Jatung the Tonze. Terakong Athletic Social and Cultural Organization na Veterinary Department Kusamana Sa Sansing Hida Kaptopugi Taram Ama Wangu Terakong Awang Lekai Lampak Pangchokre Punna San Yankairom Hida Kaptoki Taraganinto Suba Assam Rifle na Primary Health Center Kusam Naduna Technopol Kudeng Tabi Sita Saibol Village da Pulse Polio Immunization gi Manungsana Angang Sahum Helmada Polio Hida Pitakre Kungataruk Suba Assam Rifle na su Chapi Karong Amadi Pundrai Village Loina na Kungamapan Suba Assam Rifle na Chapi Karong Primary Health Center ga Kusam Naduna Angang Singda Polio Hida Pitakre Haidi Taruni Film Production gi ahanba production hiyai film gi Mahurat ngasi Hotel Classic ta pangthokre ngasi gi taram aduda BJP Manipur Pradesh gi Vice President Jotin Waikom Film Forum Manipur gi Chairman S Mangozau Transport Department ki Under Secretary Dr. Polem Lenin IMC gi Cooperator Ice Newton Center na athoiba mitunglen oina saruk yaki Herozit Naurobam na script writer oiba ki S Ice Ramesh na producer oiba film asigi matang de Herozit Naurobam na phongdo kibada film asi imung manungi oiba mapa masagi leidiba nungsinabigi mari adu uthoknaba honabana nungi oiba wari ni haiki Ngasi Ziribamgi Harinagarda Gau Seva Ashram and Cultural Complex Sanabu Urep Uyung Tamkre Nimit Humni Subna Kadaba Cultural Festival Amasu Hogdokre Srila Sri Padha Educational Foundation and Cultural Research Center Nisina Ziribamgi Manungsana Harinagarda Pangtopa Tharamaduda Manipur Technical University ki BC Professor L Tombina Urep Uyung Tamki Tharamaduda Guru Lalpati UCMG Hanigi President Langam Masusaruk Yaki Cultural Festival Hogdopagi Tharam Oina Sankitan Amatu Gaurulila Pangchoki Swasta Action Plan Mari Lenana Ngarang Rims ki Jubilee Hall ki complex Pangchok ki state level painting competition ki Fallau Chokre Class 3 ki 5 power ki category da regular English school ki Morang Tem Thoi Bana Ahanba Kendriya Vidyalaya number 1 Lamphel ki Mahero Juliana Thoiding Zamna Ani Suba Amasung Nembalabas school ki Branis na Suba Takre Class 6 ki 8 power ki category da Pitambara English school ki Martin Tombram na Ahanba Kendra Vidyalaya number 1 Lampen ki Lintoi Sapam na Ani Suba Amadi Tiny Tot English School ki Yumlembam Udoi Nandana Ahum Suba Takre Class 9 ki 10 Fabugi category da DAB Public School ki Talent Khaidim na Ahanba Pitambara English School ki Venice ke Sam na Anis Suba Amadi Eden Public School ki Wangthoi Angom na Ahum Suba Takre Hauzi Makata na ngasigi sanabagi pau lobisi Ngasigi sanabagi pauda New Delhi ge Tia Garas Stadium da sathariba Indian Open International Boxing Tournament Manipur ge Sagnarabi boxer Sarjubala Samsit Sabamna Kenya ge Ongare Christenbo point manga shino da maitiba pituna semi final sangkre lakliba tang kuntraga mathoida Mongolia ge Okirvet Zagarlanga semi final da thengnaragani All Jiribam Sports Association Jiribam Higher Secondary School ki playground da sathariba kungatras suba KC Malik Memorial Invitation Football Tournament ki mapu ISK LFC Markulen oikre ngasi sanakiba mesta
ISKLFC na Mongoloid pu Panjil Taruk Maichiba Piki ISKLFC gi goal sing adu team osigi sanaroi Joshua Jehau Robinson Ramlin Lenmintang Ramanan Sanki aduga Mongoloid club ki goal sing aduna Stephen Lawrenson Ramgel Amadi Emmanuel Sanki. All Manipur Muslim Organization Coordinating Committee ge miyang makada All Kwakta Sports Association sinna Kwakta Bazaar Public Ground Satariba Ahan ba Hanitsa Memorial State Level Manipur Muslim Football Tournament ki ngasi sanakiba matchta SIC Thawal na BYDO Borayang Bibo Pansel Traga Nipan damai tiba pikre. Tarasuba IZM Sporting Union 6 Site Open Football Tournament ki ngasi sanakiba matchta IYCFC Hatana Gufa MI 6 goal manga amada matiba pikre. Ahan Benungoi Cup Lamlai Kendra Invitation KZ yang kini thoigi Men's Open Football Tournament ki ngasi sanakib ahan ba matchta NY Nungoi na YYC Yorbungbo goal amasno da maitiba pikre anisuba match ki sanagada ba CSY UC laktabadagi STT sector na walk over fangkre. Manipur Bodybuilding Team na Bihar ki Patna da tha sigitang kungatare amadi kunganipa na pangthukiba tare suba Federation Cup Team Runners Up Takre Cup asida El Go Pesona KZ Humpugi Kanglupta amadi El Risikantana KZ Marifu mangagi Kanglupta Gold Lauki El Netana KZ Yankai mangagi W Kiranna KZ Humdra mangagi Kanglupta Silver amadi NZ Surchandana KZ Marifugi Kanglupta Bronze Medal Lauki. Hauzi makata na sanabagi pau amok ningthauzam boyai pangbigani. Himachal Pradesh ki anada thas ki tang kunipal degi team taratruk na gurmari thongna khaidokna sathariba Junior Boys National Football Championship for BC Roy Trophy gi Manipur gi ahanba match mai pakre. Ngasi sanakiba match da Manipur na Daman and Diubu goal ama sino da maiti papi kibani. Manipur gi mai pakibagi goal adu Luang Sangbam Robinson maiteina match ki tara subha minita sanki. Thasi gi tang kuntra mathoida Manipur gi ani subha match waina Lakshadweep sanagani. TCM DC Thongju amadi Model Club Singa Makha ahan bahibok T20 cricket tournament ta mai pakre. Manipur Cricket Association gi miyang makhada Langthabal Sporting Club Langthabal na sinduna thasi gi tang taretagi team kumathoina gurmari thongna khaidoktuna Langthabal Public Ground na sathariba ahan bahibok T20 cricket tournament ki ngasi sanakiba ahan ba match ta TCM DC Thongjuna KIYC K3 Idil Mapalbu wicket ahumda maitiba pikibani. TCM DC Thongjuna tos ngamtuna fielding khanki ahan ba batting tokiba KIYC K3 Idil Mapalna over taramapal ga ball ahumda wicket loina turaga rancha maga sutna manga loki masigi pakhomda anisuba batting tokiba TCM DC Thongjuna over taramapal ga ball marida wicket tare turaga apiba target adu yogduna match asi mai pakhibani. Match asida TCM DC Thongju gi sanaroi tuljitna wicket mari logduna man of the match takhi. Tournament asigi anisuba match ki sanakibada Model Club Singa Makhana Cyclone Thangmai Banbu Ran Kunda Maitiba Pikre. Model Club Singa Makhana tos ngamduna ahan ba batting tokibada apiba over kunda wicket mari turaga ransa magani phumari lauki. Masigi pakhumda anisuba batting tokiba Cyclone Thangmai Banna over kunda wicket taruk turaga ransa maga kunmari khak logduna match sasi maiti kibani. Match asida Model Club Singa Makhagi Sanaroi Tej Kumarna wicket ama amadi ran yankemapal logduna man of the match takre. Lakadoriba sahi sok lisingani subna kunamadi sok lisingani subna kunmari gi Olympic da saruk yaduna medal lawba ngamnabagi pandam gi makhada National Yuba Cooperative Society na akhanaba miyang thamli haina society asigi state representative Dr. IS Konthokjamna network asida akhana nobada phongdokre. Kumalampak main stadium da sahi tra mari amadi taratret makhagi nupa masa amadi nipi masagi meter sama meter sani amadi meter samri gi lamjen gi trial selection pangthoktuna mathang tha February Tagi Taret Pauba, Guwahati da Pangthokadoriba Zone and Trial Selection da Saru Yarunaba, Manipur gi Tongan Bamapam Singdagi, Nupa Masa Madinipi Masa Athlete Satred Yang Khairomdagi Athlete Kunipal Khangat Khre. Tharamaduda Speaker Y Khemsan, National Yuba Cooperative Society gi Vice President Manish Kumar, Society Asigi State Representative Dr. IS Konthokjam, Chief Technical Officer Rameswar Sapam Su Saru Yaki, Dr. IS Konthokjam na makhata na phongtokibada. ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗꯒꯤ ꯑꯩꯈꯣꯏ ꯇꯦꯂꯦꯟ ꯍꯟ ꯑꯃ ꯇꯧꯅꯅꯕꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ
ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯌꯨꯕ ꯀꯣꯑꯣꯄꯔꯦꯇꯤꯕ ꯁꯣꯁꯥꯏꯇꯤꯅ ꯒꯦꯜꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯄꯤꯅꯅꯕ ꯁꯤꯟꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯄꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦल ꯂꯦꯚꯦꯜ ꯐꯥꯎꯕꯒꯤꯗꯤ ꯆꯪꯒꯗꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯑꯦꯊ꯭ꯂꯦꯠꯁꯤꯡꯗꯒꯤ ꯑꯃꯠꯇ ꯄꯨꯊꯣꯛꯑꯔꯣꯏ ꯍꯥꯏꯔꯤꯕ NYCS ꯑꯃꯗꯤ ꯒꯦꯜ ꯑꯅꯤ ꯄꯨꯟꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯁꯧꯒꯠꯄꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯆꯔꯤꯕꯁꯤ Kongwa Youth Organization Sinduna Tha Sigi Tang Kunipandagi Team Kuntrana Group Nipal Thokna Khaidoktuna Organization Asigi Ground Sathariba Marisubu Ima Panthoibi Trophy Men's Open 5 Set Football Tournament ki ngasi sanakiba ahanba matchta KMLDC na Boy FC Team Ebu goal ama sinoda maiti pikre anisuba match ki sanakibada Nisu amadi CCFC Team B goal ama tasanadana draw satkre ahum suba match ki sanakibada Sedongna IB Ibu goal ama sinoda maiti pikhi Marisuba match ki sanakibada ICLS YDO amadi DFC Ice goal ama tasanadana draw satkre Yengkhom Sanjimna sponsor Toroga Rising Knowledge Club Khuyatong Sinduna Tha Asigi Tang Taretaki Team Taranipan Group ni Thokna Khaidokuna Club Asigi Ground Sathariba Ahum Subu Ima Manisang Memorial Stel11 Forest Mini Boys Under 35 kg Football Tournament ki ngasi sanagadaba ahanba match ta KSYC Khurai Laktabadagi UUFC Team B Uripokna walkover lokre ani suba match ki sanakibada Lions Club Kangjabina KSWC Khurai Kongpan bu goal ama sinoda ahum suba match ki sanakibada FC Team A Uripokna DCFC Nauren Thongbu goal ani sinoda maiti pikhi Sadongna Nupigi Amadi Laikong Singna Nupagi Kuntramatoi Super General Conference Cup Sports Meet ki volleyball gi champion oikre Shorten Tangkul Student Union Tangkun Azi Katam Naulongi Sahi Yankai Surupagi Golden Jubilee Celebration Gamari Lenana Tha Siki Tang Taramapalagi Pangthokliba Kuntramatoi Super General Conference Cup Sports Meet ki volley masana ngasi loisan kre Nipi masagi sankiba aroiba mesta Sadongna S Luksingbu set ahum sino kun mga taramathoy kun mga tarani thoy amadi kun mga kunda maiti biduna champion oikibani nupa masagi sanakiba aroiba mesta na Lukhoi Singna Khamlangbu set ahum sino kun mga taranipal kun mga taratred amadi kun mga kunda maiti bipiki Thangmayona nupigi best player amadi Asan Ringmaina nupagi best player gi mana lauki nupa amadi nupigi winner oirba team singda sel oina lupa lising taramanga amadi trophy amadi certificate sing khusinaki runners up takhiba team da sel oina lupa lising tara amadi trophy amadi certificate sing khusinaki Brahmapur Social Club na Sinduna Brahmapur Lal Jilla Pulaikai Sangai Sitek Ground da Team Taramri na group ni thongna khaidokuna satharikiba Sahi Taramri makagi nupamasagi Open Football Tournament loisan kre loisan magi thoramda Speaker Y Kemsan BJP Mahila Morcha gi National Vice President AS Harda DBSU saruk yaki satharikiba tournament asigi aroiba match ki sanakibada RYO na BSC bu goal ahum anida maiti bipiki Pikliba angang nupa masa amadi nupi masa sama kumathoy na saruk yaduna haukiba sahigi December tang kundagi CEO ground akampata Southeast Youth Organization akampana sinduna satharakiba Winter Non-Residential Hockey Coaching Camp loisan kre thoramatuda S Nimai KSS Rajen K Devananda amadi P Angausu saruk yaki pangthokiba coaching asida saruk yakiba singda thorammapu singna certificate sing khusinaki Tagasari makata nangasi oikiba ainga sagi pau amuk mayampun amiyang taminasi Environment Directorate State Climate Cell Weather Report ki matung ina ngasigi khwaidagi sakiba Celsius degree kunmari dasmik marphutaret khwaidagi ingba Celsius degree sino dasmik kunmari Nuksita yauba ising manil gisang maximum da sada marphutarat dasmik marphumanga minimum da sada taramari dasmik yang mari oike ngasi nong sukide Hausi loisilakpada maru oiba pau amuk kahanaw Numit nini sathagadaba India Myanmar lebak anigi business summit mandalaya da haukre Parliamentary Secretary Tani Thoigi mathakte action lokhananaba court ki mateng lauragani haina MP Silsigi President TN Hawkip na haikre amasung National Food Security gi transporter amadi fair price shop
एजेंट सिंह पिफम थोकपा मार्जिन मनी सेंटर दगी पिरकले हाइना कंज्यूमर अफेयर मिनिस्टर कलाम श्यामना फोंदोखरे ngasi gidi ISTV ne pijaba paw matang asida loijare miyang tabiri ba mayam punamak puso amukana khurumjari